Channel asibu nungsibidu subscribe tawiriba subscriber singbu ahanba maktada ikuknona khurumjari. Ngashi numit khudingi oiba Rashifal mayamda pathokjarakke. Channel asibu subscribe tawbiramba amadi video sibu like nambiramba kawbiganu. November gi tang 2025 ki numit khudingi Rashifal aduni. Ahanbagi Rashi asina Mesh Rashi. Maru oiba thabak singidamak Loksillu mai pakani. Nahaki pukning lakshinba chumgani. Brisa Rashi singi oina sayet naba singi khalluranu anauba thabak paiba yare haksang kaya nungairoi. Mithun Rashi gi oina mawung sumdaba miyamdagi laptho'u mi khudimakta thajaba thamganu sading ka hena tawganu. Karkat Rashi singi oina Pukning wakhal fagatjaba matamni lalol itiki thabakta kanaba phangani. Sing Rashigi oina wa ngangbada cheksillu khudong saba lau gadabagi ngaiba yauri sel thum cheksillu. Kaina Rashigi oina lalol itikta kanagani singnaba thabasing mai paknaba hono aphaba numitni. Tula Rashigi oina imung manung sagai nataiga Naksin nanaba hono ahongba laknaba honajau. Brisak Rashigi oina maruk mapang singdagi mating fangani. Khajiktang wa ngangu mingsat mangdanaba hono. Danu Rashigi oina nathak thongba singdagi mating lau pukning swanthaba tawganu lalonbada kanagani. Makar Rashigi oina sarangnaba wakhal thadoo mai pakpagi lambi Lairabani Hai Shingo Kumbha Rashi Singi oina Pukning wakhal fagatjaba matamni Lanthum lepjaba ngamgani Sel thadaba kanagani Min Rashi Singi oina Marup mapang singa Muknaruganu Khunai gi thabakta yausillu. Channel asibu subscribe tawbiramba amadi video sibu like nambiramba kawbiganu.